manipurnews.com mataram noksuri marue pau pijari jiri lamida pot purakpa truck ani kuki khulai paiba sina nongmai kapsandana mai thakre romai nagana tamelo amadi none district kuki boycott tokre jiri baundagi none tamala pa tilo purakpa truck ama yauna pochai purakpa truck ani ngasi ayuk all kaipundai da kuki khulai paiba sina nongmai kapsandana mai thakre driver aso opanya hogdre amaromda thong adu yaningdaba phutotuna romai naga student organization Manipur na Tamil amasung none district kuki boycott tawduna makoida pot yonba amadi pibada khudai thingkre ating masi makha tana notice ama tawtri pawa chanagani hairi police tri phanga pawgi matukina Tamil district ki Toksem police station gi manung chanba all kaipungdang area da ngasi ayuk pung 6 lom tawada jiri bamdagi none tamna telo puraga lakwa truck ama kuki militant singna mai thakiba loinana alu purakwa truck amana nongmai maru asing khangdana kapsalam le jiri bamdagi tilo puraga none tamna lakiba tilo puraga lakwa truck registration number NS11BC 3577 amasung alu purakwa truck registration number MN05C3992 bu kuki militant sing aduna namduna khamlaga tilo purakwa truck aduda mai tharaga alu purakwa truck aduda nongmai kapsalambani gari me singdi asopan yaukide thawdok thopomda Toksem police station gi kanggu ama jangsanbadagi makha taba thoningdaba thawdok sing thokide mai thakiba amadi nongmai kapsankiba truck ani adugi mapu naga community gi miyoini truck sing adu nan local driver na thorokpani hairi Amaromda tangai fadana sana thana polamsing pudana jiribamdagi lakiba truck aniba kuki militant sing nong mai thadokiba amadi nongmai round cha marong kapsalakiba thong adubu rongmai naga student organization Manipur na akanong ong the condemn toropolena Tamil district amasung none district ta kuki singbu kututagi boycott tawduna district ani asigi manungda kuki singda poyonba amadi pibada atingba thamkre RNSOM na thadorwa cherol amada atingba si thamle haina khongtoropaga loinana Manipur se ama makhairom asi tang ta da phim amada lerliba matam asida rongwei naga community na lamdam asida santi hanjalakna ba angamba thakta khona baga loinana lifeline asida nomagi tangai phadaba changdaba yadra polam sing pubada athingba amadi ayetpa amata pidana ba akan mathabak lakotna lakli cherol china hai imphal jiribam lambi gi tamenglo amasung none district phawdana chatliba lambi masang asi rongwei naga puruki territorial jurisdiction manung chanbana lambi asida pot puba amadi uduna truck sing apan balaitana chanbinaba rongmai puruki maikaidagi jiribam police tasu khanganduna lakli adubu ngasi khangauduna kuki kulai paibasina lambi asida lakwa truck ani mai thaba amadi nongmai kapsanbagi thong chathakiba asi tarayna logde thawong asi naga miyangi mathakta chathabani haina loguni hairi Terrorist MLA taragi mathakta lengan action lokottriba maram karigino Manipur kuki amasung maitai anigi marakta thokliba irang asegi warosin puruknanaba Union Home Minister gi office na sinduna Delhi da naga kuki amasung maitai MLA singi puna wari sanakiba laikre ifam aduda nakal animaki maikiri khuthona ba leptana tangdu leitaba hanjananaba appeal tawwa haibasi phirep lokhiba adugi mayokta kuki narco terrorist singi maikaidagi maitai riyamgi mathakta bomb amasung nongmai kaptuna pakhum pirakhiba asi lana si warosin irai laina purakpa gamgani thajade kuki narco terrorist gi khongjang amasung demand sagutuna lengakta yawriba kuki minister yauna MLA tarana phongna sagutuna makhoi misel oikibasing adugi matakta center amasung state lengana logi oiba action lokotana asina maram oiraga lokottaba asina maram oiraga langi phim lumba nomugi henkalakhibani lawi kuki MLA tarana lengak pathap chinaduna terrorist bu sagutuna lebaki apunba saktam chugaina na khona duna misam miyam hatpa amadi yungkai mai thaba mastermind oibagi ngakpi pham chokto maral sing adu leiraba phawa makhoi ba maral leitabagum ngakpi bagi thaba chathaba asida lamdam asida lengak lol leitabaga pangkakna rakhibani central government na tholiba irang asi loisananaba hakchinba phirep lobagi mathakta kuki amasung maitai anigi marakta hana sunabagi aroibi thak yaudri angamba thakta nakal anigi marakta hanabagi aroiba ankhai yauraba matamda central government na aroiba waroisin puruknaba wayel chathagani habagi thawong chathaduna leiba oirabadi wathok asigi marumda central government gi aronba agenda leibagini haina laroidabagi maram leite central government amadi state lengaki maikaidagi wathok asigi waroisin puruknaba khonari kuki MLA taraga wari sanari haina wafam mudorakpa matamda madugi pakhum oina kuki terrorist gi maikaidagi maitai miyangi mathakta nongmai pakhum pirakhiba leibana lengana tangdu leitaba puruknaba wari sananaba onabagi mahutta lebaki apunba saktamda sinabasinggi mathakta khut hagani haibagi phirep lakthoknaba lobuna asuma phirep oigani thajai lengaki mathakta landaduna illegal immigrant
migrant terroristsingi khaibaleba ama semnanaba yellomi miyambu paktak miha chathariba criminal singi wari sanaraga warosin purakani haibasi karma makali warosino haibasini lenga ki thong asidi makoina semjaba law chanabana amdana natraga haitabagi mathakta pangdabagi thong ni lawi law enforcing agencies sina war crime chathariba singi mathakta mayokta lokotpam thokpa law gi oiba thabak sing lokholabadi wathok asigi warosin purapangangani central force na kuki terroristsinga lengona duna saminaba amadi makoi bunga senduna ayu makai makoi gi mathau sangba oina thoktuna maitei misang miyamgi mathakta landaba lepkhiroi ki terroristsinga jiribamda landaduna maitei hatpa amadi yum kai mai thabadagi endotuna central force CRPF amadi state police te attack chatharakiba adugi sab cha pakhumpi kiba aduda kuki terrorist ki mayokta khut handuna kuki terrorist taramatu hakiba adugumna towan wa chingya tamyada toriba BSF CRPF AR IRB amadi police commando singasu tolok kidamakta chuk yungbagum leibigi mahut chapchaba mathau pangthok halabadi illegal migrant kuki terrorist na landarakpadagi lairadana kuki amata hidak tongnaba thiba phangloi matang asida leiriba wahangdi kuki terrorist da leiriba wahangdi kuki terrorist na mitbangda maitei miyamgi mathakta attack chathabada makoina order phangdi haiduna usuk yungbagum tumina leibigi thawong chathariba ase central government gi maikaidagi athingba tambagi natraga forcing adugi mako thongmasingna order pidabagida kariguma athingba thamba oiragana kari maramgi thambano kariguma athingba thamdaba oiragana pangthokpam thokpa mathau pangthoktaba oirabadi mathau wasakangdaba personsing adu thabakte mathakte action lokhattabagi karamba lokhattabagi maramda karigino haiduna mai enaba authorities singna miyamda khanganpham thoi Manipur CAPF company kun amaga thajalakhre hokiba numit kharani asida Manipur nauna hingsa gi thodok tholakpadagi Central Armed Police Force company kun Manipur air lift tawduna ngasi thajalakhre ngarang lepa popo numit ki numidangda Ministry of Home Affairs na order thokduna ahenba force asi thajalakhibani official oiba pawgi source amagi matung ina Manipur nauna hingsa gi thodok tholakpadagi CAPF ki ahenba company kun amaga air lift tawduna Manipur thajanaba hokiba lepa popo numit ki numidang Ministry of Home Affairs na order ama thokre Jiribam district ki Porobreka police station amasung masigi mayoknawada leiba CRPF ki camda tha asigi 13 da lanphi setpa phamakal ikhulai paiba singda masing khangdana nomai kapsandana attack torakpada inana hanjuna nakal ani gi marakta khut thonabada militant 13 sikhiba thodogadu Manipurda henba CAPF company kun thorana personnel lising ani rom thajanaba Ministry of Home Affairs ki thorang ase lokulakpani hairi Manipurda CAPF company kun thajalakadori CRPF की कंपनी तरामंगा अमसुम border security force BSF की कंपनी मंगा अनि हाइरी मांग सही 16 कुलुंगदगी मणिपुर ethnic violence थोलकपदगी हानदगी CAPF कंपनी सामगमौ ड्रागा निपान मणिपुर स्टेशन तौदना लेरिबनी CAPF पर्सनल सिंग अछि था असेगी कुंसा फावगी मनुंगदा मणिपुरदगी लथोकनबा MSA ना हाना order थोकप लेखरबसु CAPF लथोकपगी मतम सांगतोरकलबा याय हाइनसु पावलिकुन असिना मखा तारकली इरान की वारोइसिन पुरपंगमद्रबदी जून 19 गुम असौ इहो अमर लाक्लो हेनिंgai लेते खाइदेमनी Senior Advocate Khaidemani na haikre lengang irang asigi waroisin ama purupangamdrabadi June 19 gumba miyam asaw iho ama langloi haningai leite wafam ase singjang mai yumnam lekai da leiba mahaki yumda pangthokpa pawgim pham amada pangtokladuna mahana makha chana hai tha 35 helaklaba irang asina miyamna lengakta makeup thonaba hanjin lauduna laklaba sungasi pawba taksin usinaduna leire ngahak leitena lengak asina yauriba minister amadi MLA sing asisu apunba phirep amata lawba ngamdana ngasi pawba leiri BJP na lusingba lengak ama center da leibana state lengak na suwafam amata pungtokpa ngamdana leiri maram asida lengak pasingna pham kondana leibagi mahutta miyamga lenana Delhi da chatuna central lengakta akanu pressure biminarasi Manipur police amadi central force na state administration da mateng pangge hairabadi Manipur miyamgi damakta hana khanba sangi tuki kulai paiba singnasu maitei separate administration pigadabani natte haibasi hangadabani maitei hatlaga separate administration phangadaba natte puruk amada landaraga dimana India lenga tawase asumba thawong natte hainasu mahana makhatana phoktoki